Imphal West District ki Wangkhem Dagi Khaidem Ongbi Chaoba Devi gi mihat kamari leina Manipur Police na fare Hairiba SS Kananbala Alliance dane sori chahi nifuma thoi asi Yairipok Wangkhem Dagi Natte Manipur Police na thadorakliba ranba pau asin leipak miyam amadi Wangkhem gi miyam da chamamnaba pokhale miyam gi chamamnaba asi koknanaba Manipur Police na sengdokpiyo haina Wangkhem Youth Club na appeal tawrakli ngasi Wangkhem Youth Club ki Secretary S Prem Chandra na khudik piduna thadorakpa amadi Yairipok Police Station na pisin ki waiba Manipur Police के official Facebook page da tha si ki tang kun gani panda thagalakhiba post adu da yauriba mari suba maral leire hairiba SS Kananbala Alliance dane sori asigi leifam Yairipok Wangkhem haina palliba si aran bani aranba pawasi na lepak miyam mangda khunasi gi mingchat thi halle khunja singda chamam na wathok halle Club na kupna thigalaba matungda chenariba miyo asi Yairipok Wangkhem dagi nate haibasi khangba ngamle asigumba aranma paw asibu semdoklaga achumba leifam hapiduna Manipur Police na lepak miyam gi chamam naba koknanaba sengdok piyo hairaduna Khaidem Ongbi Chaoba Devi gi mihat asi Wangkhem Youth Club na suakan mamong na condemn tawi haina cherol asina makha tarakli